Academy of Training da UPSC exam thanaba coaching tawbagi khudong saba fanghanaba tha asigi taradagi form thaba horagani haina Education Minister S. Rajana phongdokre. Manipur da haukiba pung kunmari asida miyoi chamaga humfutaret nauna COVID-19 positive oikre miyoi ani makhata na laina asina maram oduna sikre. Lakadoriba Manipur ge Assembly Mikhal asida state asigi miyamna BJP bu soidana aroiba bidai piba galonina lakadoriba chahi ani asida Narendra Modi su bidai piragani haina MP Jairam Ramesh na phongdokre. Amadi Manipur kanchi amatani haina lauba chingi lucingba singpa paduna hatpada action lauhodrabadi tungda apunba pamba miyoi amata apunbagi kholau laurakloi haibasi BJP na khangu haina CPI gi wangangloi RK amusunana phongdokre. Kurumjari pau sandongna pizadringai mangoina na miyamna government na piba COVID-19 gi SOP sing ningthi na ngak na chatuna chathokpa matamda mask opiba sanitizer sizinaba khutsa sengna toina hambiba amasung foot taruki distance ngang na chatpa haiba chatna kanglon sing asi tung induna COVID-19 lagi ngakthok minasi loinana chahi tara nipani mathakta leiba miyoi singna COVID-19 vaccine soidana kapthok piyo hauzik pau sandongna pizari chahi mangagi matam sida kendra khudingi lairiba MLA singna magi kendra da fajana miyam yaifanaba amasung chakhat thawrangda sel thadaduna isa gi daita khangna thabak tauba mathok tai haina Education Minister S. Rajana ngasi Imphal West ki Maklang da Saba Maklang Community Hall Sangkaduna miyam da sinabagi thoram da phongdokre. Thoram adu da BJP Manipur Pradesh ki President A. Sarda Saruya ki Minister Rajana hai ki BJP na scheme kaya paikhatuna lairba kaya gi awaba kokhankre lambi thong kaya semkre education gi lamda su saukhatna bakana honari Pakil da Laiba Academy of Training da UPSC exam thanaba coaching tawbagi khudong chaba fanghanaba tha asigi taradagi form thaba horagani Maklang High School gi oina school fagat hansi mission gi ani suba festa lupa koti amaga lakh kuntra kaithokle haina sumahakna makhata na phongdokhe aidana ngasi pura ga COVID-19 gi haugalakpa kanda yen gi badubu karamba Manipur gi Chief Minister karamba Manipur ki government matamda adugumba chingi chilinau singna tampaki mida poraga dumba pigi ba yaugi ba leibra Manipur da haukiba pung kunmari asida miyoi chamaga humfutare nongna COVID-19 positive oikre miyoi adi makhata na laina asina maram oduna sikre punna sample lising ani chani niphuma test tawbada hariba case masing asi detect tawkibani haina state ki COVID-19 command control room dagi thadorakba cherol amana hairi positivity rate asi chada tare dasmik mari oiki hariba pungfam asida miyoi nifu nipan covid dagi fagalaktuna discharge tawki hauzik state asigi COVID-19 case masing asi lakh ama lising kunmatoi nifu taruk yaure roinana sikibam migi masing lising amaga chani pan humfuni thoi sure ngasi Thoubal DC na sinduna nongmagi oiba political interaction program ama pangthokre thoram aduda saruk yakhiba AICC Manipur election observer su oiriba MP Jairam Ramesh na haiki Thoubal asi Congress ki mapangal yamna kanba rajniti gi lanban amani Thoubal district ta Congress ki mapangal kanba maramna party asi Manipur da mapangal kalli haibadu taklibani haina mahakna phongdokhi Lakadoriba Englishing ani kunithoida pangthokadaba Manipur gi State Assembly Mikhal asida state asigi miyamna BJP bu soidana aroiba bidai piba galonina lakadoriba chahi ani asida Narendra Modi su bidai piragani haina Jairam Ramesh na makhata na phongdokhe Manipur da BJP na luchingba government asi sakti paikibadagi chawkhat thawrangi thabak amata paikhalakpa laitri hayaduna Jairam Ramesh na Manipur asi land of jewel hydrabasu BJP na state asi paisagi Manipur on thokle haike work together we will bring people together most important we must have self confidence we will win we will defeat the BJP we will come to power. That feeling, if we have in our mind,
we will defeat the BJP. And we must work together, we must be united, and most of all, we must be present in each of the 250 or 260 booths in Thoubal district. CLP luchingba o ibu bina thoram aduda Congress na constituency kuding makta BJP ge hiram kuding makta thengnaba ngammi haike Congress na mathangi government sem na ba angam thak ta hotna ba party ge luchingba sigda appeal tauki. Everybody knows that in Hairok constituency, where earlier there is minister, during the last 4.5 years, what they are doing, like it's in every constituency, whether they are ruling BJP MLA is there. What they are doing for the last 4.5 years, everybody knows it. Not only this Thoubal and Kapsing district, in the entire state, people knows what they are doing, what they are telling lie. Why the ba ngang mahta publicity sandokon kana moi thabak laitiero. Ngasi Imphal gi Irawat Bagwanda laiba CPI office ta atuan abon may mihat puyaning na ba utuna Left Organization Committee Manipur na protest tawkre. Thoram aduda CPI, CPM, RSP amasung forward block ki luching ba sinasaruk yaki. CPI gi wangangoy RK amusna na hay loop amata na organization amata na Manipur tugay ba yaroy hay na kholaw lawramba at thawba luching ba ama bu ifong na hatlaga yengdo na lay hawri ba nga sige luching ba ori ba Chief Minister moral ground da fam thadok pa na chungani chingda lo layti hay ba numak handak ki thawdok asin na mayek seng na takre Manipur kansi amata ni hay na law ba chingi lusing ba sing fa paduna hat pada action la ho drabadi tungda apun ba pamba miyoy amata apun bagi kholaw lawrakloy hay ba si BJP na khangwa hay na mahang na makatake Quite a Manipuri Makuk Wediba, Nufama, Magi Cabinet Minister Mayam, MLA Mayam, Maduna, Taming Lungi Chaput, Torangi Tabak, Madula Popa, Program Kaya Packet, Chapamatamda, Madugi function, Nadu Yaw with Saliba, Adugum Miwe say, Magi head, ground Mayadagi, Matik Sana, security later. Mapangi Army Mayam, Loyan Manipuri Commando, Makan Kayagi official, law in a later. Mapam Madagi Mabu Haraga Mapam Maduda Miangi Mamang the Kompang, Kau and Cotton on Tona Ying Hidromo Amada Mabu Haraga Pujiba Matamaduda Manipuri Minister Madi Cabinet Minister Mayam Lady Security Mayam now Adubumba Hariba Mr. Say Masip Kanaba Hotnabagi Mahota on top Pamawunga Moina Moiki program the Kai. Prime Minister Narendra Modi gi humdrama thoi suba mapo kumon ga mari lainana Sova or Samparna Avian gi thoram ngasi Kairang 2/29 da BJP Mahila Morcha na sinduna Kairang mamang laikai da pangthokre thoram aduda Chief Minister Nongthongbam Biren gi loina bi Nongthongbam ongbi hiyai nu PMJ wa AY gi health card yanthoki mahang na thoram aduda Narendra Modi gi wakhalon matung ina chatharakli ba thabak thoram sing asida miyam na sahajok pibiu haina fongdoki Thoram aduda BJP hangang Mahila Morcha gi President W Bormani amadi Laifam Khunau Jilla Parisad ki member L Olensu Saruk yake Modi ji ki makada sarkar sina ngasi phawda tawriba scheme sing mayam mama Ayushman Bharat scheme Chief Minister gi action ki teba mayam atay mayam masathadana labi asida sulatana akhoi praja sina su pamna praja leba Manipur mayam sida leba mayam sida pamba lambi thong phaba mai sing ana ye leitaba amadi ban blockade Jimmy Taminang Sinapa, Simba Mayama, Singasi Paula, Tanadum Lady, Adukalana, Sarka Sina, Mapumpana, Zay Mari Makai, Sidata Riba, Tawasada, Skim Mayama, Pakalimasi, Mapumpana, Matangi, 2022, the Lagadriba, election Asidasu, Amukayana, Mapumpana, Palmanga Lava, Sarkasi, Azeka Sarka, Olava, Mayapuna Maki, Sazo, Missouri. Chief Minister N. Biren Giloy Nabi, Nong Thombam Ongbi Hiyay Nuna, PMJ AY gi health card beneficiaries sing the Yantokre. Ngasi, Imphal East ki hangang mayay laikayda, IESCO, Hukko amasung ISGP na sindo na pangtok hiba tawram ga mari lainana, Hiyay Nuna hay,
Paliba Sarkar asi lairaba inak kunba khaiduna chap manaba mityengda yengduna thabak tawri chawkhat thawrangi samgat sagatpada wadhariba sing miyamna punna khanaduna semgatnaba hotnaminasi haina makha takhi thawram aduda hengang gram panchayat ki pradhan K Jayanta amadi HUCO gi secretary S Tondang su saruk yakhe skim kaya ama nawasingje tanaraga awar palai basingje amu handa athupa matamda tawminana su haizari aduga loinana nasagi club ke habududi hana su khadaraga leirabane ado athupa matamda khadaraga mafamda yengminaraga saminanaba ado sai tana zaga thupda tawnaba haizari aduna lagadoriba 2022 da apogi sarkar se mohalaknaba afaba sarkar sembada BIP amasung BBIP sing khongchat ki damak Imphal West ki commando team amana Imphal gi mapham kaya da security ki checksin thawrang kan khatkre SP Imphal West ki mityang makada CDO Imphal West ki team amana Konjeng Lekkai area da cordon and search operation tawduna miyoi kaya verify tawkre Takil kolom Lekkai da su verification chathakhe Bazar area gi Bora Gali amasung Kasturi area da su verification tawkhe Konjeng Lekkai area da yum marfu manga search tawbaga loinana miyoi chamaga kuntra verify tawkhe Takil kolom Lekkai area da yum chamaga yankhai search tawkhi amadi bel da laiba taruk yauna miyoi chamnga verify tawkhe Bazar area da miyoi humfu manga verify tawkhi mifa mipun tawbudi laite hairi World Mitei Convention WMC Hozai Zonal Committee amadi Mitei Civil Society Organization Assam na kutsam naraga public meeting ama AMS Pit Bawan Hozai da ngarang pangthokre mifam aduda Mitei Furupu Sadul Tribe ST status pi bagal mari lainaba wafam kaya khananai nakhi mifam asida Mitei Civil Society Organization gi leader singna mangtharaklaba Mitei Kanglup asibu Indian Constitution gi ST list ta chalhanna ba Manipur gi Chief Minister na center da recommendation ama thahan na ba sukhanakhi masigi matang da Prime Minister Manipur gi Chief Minister amadi Assam gi Chief Minister da memorandum pisanki meeting asida saruk yakhiba CSO singi marakta United Manipuri Association of Assam UMAA gi President Laisom Sarat na hai Assam da lairiba Mitei sing gi ST status tanaba hotnabada Mitei sing ST list chalhanba mathau tai asigumba yamna maruk utna yamna chapatna leiraba akoi culture ase karigumba government of India na especially scheduled tribe gumba akoi constitutional rights ibiduna masibu protection to hodragadi asigumba look ase yamna akoi malek agi mangkigani amasu Mitei ngasi sothari bibam masi jokhatna bagi tamakta masibu kalhona bagi tamakta scheduled tribe list chalhanba se Mitei bu yamna tangai ko over Hauzik paugi marakta natin ma break ama lominasi Occasion singidamakta makhal kiyagi cake haibadi photo cake layer cake brunch cake barbie cake fruit topping cake cupcake sina chingba fongbigani amadi adomgi apamba mongda cake customize tawbagi khudong chabasu pisari Chabasing as Silobina Bigidamakta, Lensing Biro, Aikoyi address NG College Road near Naurangtong. Phone number 9864112972. Aikoyi online partner Food Wi-Fi Amasung Food Web Tegisu order the Weaver Yagan. Makataba Pau Pizari Manipur Peace and Integrity Mapi Council Semlak Pada Achoba Thodang Lobiduna Iramda Manipur gi apun bagi saktam kai bayaroi haiba wakhalonda thabak kaya tawbiram bagalonya Mapi Council gi President oina matam khara su thau pubiramba Singam Biradit Singh Kongba Laisam Lekai da Laibiramba na haukiba September gi tang kuntra ing lising ani kun mathoida manung matam chadana laikhidabada Mapi Council gi maikai dagi awaba fongdorkle Mahakumba Maraybak po nungsijaba misak ama laikidabasi pumnamaki magzabani mahaki thawai mirial na mapugi laikolda ingna chikna layruba oirasanu haina taibang mapuda nizari lonya na imung manungi awabada susarp yazari India government ka santigi wari sanariba NSCN IM na
chahi lisang sitna chatharakpa mihat mipun gi manung chana Manipur gi Chief Minister yauna pangthokpa function ama ngak seliba security personnel mamang maktadagi phadona pukhraga mihat tina hatok pikraba chingtam anibu amata oina punsin nabu hotnaramba atwan abon mai mihat ki mayokta JAC na kauriba pung kunmari gi Manipur pumbagi ban asi khwairamban nupi kaitel sinfam amadi saktam kan balup na sawat kani haikre makata na mihat asigi achumba wayan pangnabagi changsilakpa khongjang khuding maktasu saruk yagani haina lup asigi cherol amana fongdorakli Democratic Students Alliance of Manipur Desam Jiribam District Council All Manipur Students Union AMSU Jiribam District Committee amadi Kanglaipak Students Association KSA Jiribam District Council na Jalangrong Baudigi Hanagi President Atwan Abonmagi Misi asigi matang da semkiba Joint Action Committee JAC na lokhat lakpa thabak thoram singda mapung pana sagat kani haikre ngasi Jiribam District ki Babu Parada laiba Desam gi office ta pangthokiba pawgi mifam amada wafam asi lauthokibani pawmi singa unabada Desam Jiribam District Council ki President Laisram Bilax Maitai na haike Manipur ki Chief Minister yaw na Go to Hills ki program amadagi faraba matungda atwan abon may buyam na tina hat kiba amadi ngasi phawba mihat pasingbu puthokta na layriba asi yaningde abon may JAC na ngasi ahing nongyay dagi kauriba Manipur ban asida sawat kani haina sumahang na fongdokhe Paugi mifam aduda AMSU gi Vice President S Ranadit Singh amadi KSA gi General Secretary CH Achau Maitai susaruk yakhe abon mai gi sibagi atumba wayala sing asi bawda kari marong gi puthokpa ngamtribano amasong niyakba asida chenawa si atuba matamda lenga da chaira bibi gadamni aduga lo lei haibase akoi gi ching ni khangde or natraga tam ni khangde Manipur da lo lei lo padana matik sana padana lei haibase chingmi khangde tami khangde punam ka thangan gadamni Patsoi Kendra gi manung da laiba sotharaba praja singda social worker RK Ramesor na tengbang bagi paring 9 na tatharakpa thoram gi saruk ama oina 19/2 Patsoi part 3 da laiba haisnam inaw tombi gi fibam sok laba yum ama semjin duna khutsan nakre haisnam inaw tombi na pawmi singda hai mahaki nupa na brickfield la thabak suraga yum purambani adubu chahi mangagi mamangda check thaba chat kharaga thabak mafamda Laikidabani hauzik apang mathabak suduna hingnabagi lanfamda machanupi mga yok na bahotnari haiki mahakayum asisu pibam chadabana nong tarakpam amadi nong lainungsit lakpam matamda ahing kaya tumdana len bayawkre mahakna Patsoi Kendragi local MLA da sumateng khajiktang pangbinaba kayarak hana haizaki adubu ngasi pawda wahay na tanamating amata pangbirakhiba laitri Ikhang khangaw na social worker RK Ramesor na mahakiyum da laktuna yengsin bibaga loina Youth Development Committee Patsoi Part 3 gi volunteer singi ajobo mateng galoina na mahaki pibam soklaba yum adu numit humni khaktada sabikhi bani haina haisnam inaw tombina apen bafongdokhe Da Chanura Lamsing Len Kanglaipak CLK na ngasi Atwan Abon may mihat pu condemn to bagaloy na JAC against the brutal killing of Atwan Abon may ngasi ahing nongyay dagi kauriba Manipur ban sawat kani haina cherol amada fongdorakli CLK na Manipur government maralay basing fado na chapchaba chairak pinabasu taksilakli Wabagay awang laika Youth Development Association na Association asigi Golden Jubilee ngarang dagi pangthok pahokre thoram asi hayeng October 3 fawbo chathagani hari Golden Jubilee thoram hawdokpa aduda Education Minister S Rajen WALYDA gi President Mayeng Bam Ranjit Luang Kaksing MLA Mayang Langbam Ramesor Singh Jila Parisat Member Mayeng Bam Jayanta Kumar Singh amasung Human Rights Alert HRA gi Executive Director Bablu Loitong Bam susaruk yakhe Ngasi Assam Manipuri Sahitya Parisat na sinduna Indramani Public High School Madaripar Haila Kandida Lakadoriba Assam Government na pangthokadaba TET exam da mating oina ba mock test ama pangthokre Satra Satri punna kontrataret na test exam aduda saruk yakhi Lukrang Kalimohan Laisram Raskumar H Umakanta Koizam Swapan Thangjam Manilal amadi Konsam Rabindra Singha Secretary Assam Manipuri Sahitya Parisat
Hailakandi District Committee na singba miyoy singna invigilator sing oina saruk yake. Narcotics and Affairs of Border NAB Manipur gi team amana KG ani dasmik ahungi aina yadaba gold biscuit fagat kre. Hariba gold biscuit sing asi haukiba sagol sen numit ki numidang pung teret taba matamda Imphal gi North AOC dagi gold biscuit amadi drug putok pisin tauba gang amana fagat pada sis taukibani. Fagalaba miyoy adu Muhammad Fakruddin Ali Hamada Chahini Fumari apopa Muhammad Basiruddin Kawi. Bestipur District ki Kwakta Ward number 1 dagini police team amana North AOC area da frisking amasung checking tawbada mahak fakibani haina police ki pau amana hari mahang na haidorak pagi matuk ina mahak Myanmar dagi Manipur fauduna atopa mapham kayada drug amadi gold biscuit putok pusin tawba miyoy ni hari mahak asigumba karbar tawba gang amagi luchingba amagi kaman makhada gold biscuit yuan bagi thabak lobada natana drug kaya Manipur gi state kaya da mamang da kaya rak thadok pagi thabak tawkre police na mahaki mozada lotuna puramba gold biscuit ni fumari taraga mari recover tawba ngamke mahaki mobile da su gold biscuit amadi drug kaya gi photo yaram batana gang leader aduga WhatsApp ta share tawnaram ba kaya thingna ki hairi Narcotic cell diri bam na ngarang ayuk pung nipan taba matamda masing yamlaba Indiana saba foreign liquor fagat pangamkre. Narcotic cell gi police team na NH37 da tathakiba frisking amasung checking the registration number MN018870 oiba tata truck amada box chahum da liquor bottle lising taruka chamapan maudra taruk haptuna purak pathingna fagalaba driver adu Arjun Bania chahit kuntaret kawi. Imphal West District ki manung chan na layba kang natombi tesparigi harka Bahadur Banyagi machanupani haina police tagi fangba pau amana hairi. Paugi marakta natin ba break amamung laubinasi. The NDA government of Manipur is working with full dedication to fulfill PM Modi's mission to bring clean water to every rural household in the country. CM N. Biren Singh has already announced that potable water would reach all households in rural Manipur by 2022. How ambitious this task is can be gauged from the fact that when the National Jal Jeevan Mission was launched on August 15, 2019, only 5.74% rural households in Manipur had tap water connections. This meant that out of 451,566 such households, only 25,920 had functional household tap connection. But in just 2 years, that number has grown to 235,628. That is from 5.74% to 52.18%. 284 villages and 255 panchayats have already achieved 100% FHTC status. Such has been the seriousness of the government that 2 remote villages close to the Myanmar border, Khangbarol and Khengjoy, have also been provided full regular water supply. These villages were once severely infected with insurgency, but now all 155 families there have tap water supply. Despite the massive COVID-19 outbreak slowing down the progress, CM N. Biren Singh is determined to provide every household potable water supply by next year. As PM Modi aims to bring clean water to every home in the country by 2024, CM Singh is ensuring Manipur is at the forefront of this mission. Makata ba pau bizari Bharatiya Janata Yuba Morcha BJYM gi oiba National Executive Meeting ama lakliba October 3 ta New Delhi da laiba BJP gi headquarter da pangthok lagani. BJP gi National President JP Nadda yauna pangthokadaba executive meeting asida State Singi President General Secretary amasung National Office Bearer sina saruk yagani. Tezasbi Suryana BJYM gi National President oirakpadagi ahanba oina pangthokadawriba mifam asida Manipur dagi State BJYM gi President Manohar Mayum Baris amasung General Secretary Rajkumar Mixana susaruk yagani. Panbaya badi handak tap India pumbada PM Modi gi mapuk numit ka mari lainana
पांगथोखिबा नव भारत मेलागा मरी लेनना ख्वाइदगी फजब स्टेट अहुम खनगतुना नेशनल प्रेसिडेंट JP नड्डा इकाई खुमनबसु उtkani हाइरी थौबाल मयाई लेरक्ता लेबा अनौबा मंगाल यूथ क्लब ना लमयानबा हिजम इराबोट निंगसिंग थौरंगा मरी लेनना नुमित मंगानी चुपना चथरकपा सोशल सर्विस स्कीम ngasi लोइसनख्रे लोइसनबगे थौरमदा MLA ओक्रम सूरज कुमार सु सरुक याखि हारिबा केम असिदा सेलगी मतेंग अमदी JCB चाना थकनबा पोटलम न चिंगबा पांगबिरखिबा मियोय खुदिंगमक क्लब की माइकैदगी थागतबा फोंदोकचरी हाइरी लोयना JCB LED bulb अमदी सेलगी मतेंग चाउना पांगबिरकपा केंद्रगी असिगी MLA ओक्रम इबोबी सिंह सोशल वर्कर L बसंता अमदी ओजा माइकेल बुसु थागतबा फोंदोकचरी हाइरी ngarang IGAR South ki mityang makhada Tengnopal Assam Rifles Battalion na border la lagalo na pusilak papotlam sing Tengnopal district ki kudeng thabi manak tage fagat pangamkre mafam aduda Assam Rifles na operation tatharingay da load gari ama lakpa uki adubu Assam Rifles sing changsilakpa ubadagi gari hundoklam laga gari driver adu chen ki hairi makata na thiba humma chathabada gari aduda lupa crore amaga 10 rongi oigadaba Figi polam sing supari maru amasung sarpaganda yaurambada thengnakhi gari amasung pagatlaba polam sing adu moreda laiba custom prevention force ta makhataba legal action lokhatnaba sinakre haina phongdorakle Azadi ka Amrit Mahotsav ki saruk ama oina Assam Rifles na sinduna kilometer lising ahum sangba freedom cycle rally ama pangthokre cycle rally asi Inglising ani kun mathoy gi September tang manga silong dagi lam thaduna October gi tang ani da loisan kre cycle rally adu Lieutenant General PC Nair AVSMYSMDZ Assam Rifles na headquarters of Directorate General of Assam Rifles silong dagi lam thaki hariba rally asi numit kun taret nigi manungda state taret Meghalaya Assam West Bengal Bihar Uttar Pradesh amasung Delhi faudno chatke Fit India Campaign Committee and Fit India Club Manipur University Kanchipur na sinduna Ministry of Education Department of Higher Education Government of New Delhi gi mityang makhada Fit India Fit Freedom Run 2.0 ngarang ayuk pung 9 da Kanchipur da laiba MU traffic point gi lam thado na pangthokre Fit India Campaign Committee gi Chairman Professor K Jugindro MU gi din amadi Professor Kayana Susar Yakhe Punna lamje loy chaniyang kai henbada Fit India Run aduda saru yakhe Hauzi aroy bada maroy bapaw amuk hana Tagil da laiba Academy of Training da UPSC exam thana ba coaching tawbagi khudong saba panghanaba tha asigi taradagi form thaba horagani haina Education Minister S Rajena Phongdokre Manipur da haukiba pung kunmari asida miyoi chamaga humfutare nauna COVID-19 positive oikre miyoi ani makhata na laina asina maram oiduna sikre Lakadoriba Manipur gi Assembly Mikhal asida state asigi miyam na BJP bu soidna aroiba bidai pi bagaloina na lakadoriba chahi ani asida Narendra Modi su bidai pi regani haina MP Jairam Ramesh na phongdokre Amadi Manipur kansi amatani haina lauba chingi luchingba sing pa paduna hatpada action lahodrabadi tungda apunba pamba miyoi amata apunbagi kholau laurakloi haibasi BJP na khangu haina CPI gi wangangloi RK Amusna na phongdokre PONYTV gi numidang gi pau midyang tabiriba singbu amuka hana krumjari